Akashvani Imphal Wahengbam Rajesh na pau pajari ahanbada maroiba pau. Arunachal Pradesh ki tawang ngasi Major Bob Cutting mingda saba museum Kendra gi ngaksil mantri Rajnath Singh na sangaragani. Bharat ki ahanba Griha Mantri Sardar Vallabhbhai Patel gi mapok numipu ngasi laibak sinba tungbada Rashtriya Ekta Divas National Unity Day haina pangthokli amasung Security Force na Churachandpur Jilla da thi humgi tabak chathabada rocket tara yauna yamlaba khujuklai sing phagatle. Arunachal Pradesh ki tawang ngasi Major Bob Cutting mingda saba museum Kendra gi ngaksil mantri Rajnath Singh na sangaragani. Major Bob Cutting Museum of Valor amasung Sardar Vallabhbhai Patel gi murti Shri Rajnath Singh na sangagani amasung maikum hangtokani. Thauramduda Kendra gi Parliamentary Affairs amasung Minority Affairs Mantri Kiren Rijiju, Arunachal Pradesh ki Rajyapal Lieutenant General KT Parnaik, Mukhyamantri Pema Khandu, Upamukhyamantri Chaunamen Charuk Yagani. Thauramasi yaunanaba Mukhyamantri Nongthomam Biren Singh, Works Mantri Govindas Konthokjam, PSE Mantri L Susindro amadi MLA Singh Arunachal Pradesh ta ngarang tungkre. Social media da thagapa warol amada Arunachal Pradesh ki Mukhyamantri Pema Khandu nahai Major Ralengnau Bob Cutting na thauna fanai ingkumja 1958 gi February da tawangbu Bharat laingak sasan gi manungda puraknaba thauna phana chathakiba expedition adubu miyoibigi itihas na sangdamnaba kaidonungda yaroi. Manghai Iron Man Haragasu Khangnaba Bharat ki ahanba Griha Mantri Sardar Vallabhbhai Patel na ningthau panba lebak singbu punsinnaba honaramba busu kaidonungda kawba ngamloi. Mukhyamantri Nongthomam Biren Singh na social media da thagapa warol amadhai Arunachal Pradesh ki miyamna mahak amasung mantri MLA singbu taramna oglamba aduda nungaiba phongdokli. Shri Biren hai Arunachal gi miyamna haraukte yamna makoibu oglamba asina amato oibagi saktam adu utli. Samudragi imaidigi put lising tarahumdoi hena wangba mapamda saba sela tunnel phawduna satpada nungaiba poi hairaduna Mukhyamantri nahai tunnel asina lambi chatpagi matam tension hanbada natana manglang ama mangphawna baga chap manai. Mukhyamantri na Arunachal Pradesh ki Mukhyamantri Pema Khanduga tawangda unaduna wafam kaya khanaki. Kendra gi ngaksil mantri Rajnath Singh Arunachal Pradesh ki numinini khongchat manungda ngarang lanmi gi miyoi singa unaki Shri Rajnath da ngarang Tezpur da pangthokpa lanmi gi Barakhana da saruk yaki. Bharat ki ahanba Griha Mantri Sardar Vallabhbhai Patel gi mapok numipu ngasi laibak sinba thungbada Rashtriya Ekta Divas National Unity Day haina pangthokli. Manipur dasu numin asi Rajya Sarkar na sintuna Imphal gi ahanba Manipur Rifles da pangthokani. Thauramada Power Forest amasung Environment Mantri Thongam Biswajit Saruk Yagani, Rashtriya Ekta Divas ki wasak lobana thauramasi gi mapungweba saktam oigani. Lagliba Diwali kumaiga mari lenana Jiribam Jilla da Bombula Yonba amasung thaba thingkre. Jilla asigi Additional District Magistrate TS Manoranjan Singh na thokpa cherola madhai Rajya sida hawjik oiriba ain amasung santi raksa gi pibam asida miyamda chamamnaba thoktanaba hairiba athingba si thambani. MSPDCL na may lana seasonaba sing pananaba khongjang makhata na chathari masigi saruk amoina ngarang Bishnupur Division degi miyoi taruk Imphal Electrical Division 3 degi miyoi manga punna miyoi taramatoi may huralaga thalambagi damak phagatki masigi matakta may khazna thidaba consumer kuntra matoi gi may su kaktatle hari. Breast Cancer Awareness Manka mari lenana Yumnam Huidrom da leiba Mayailambi College da ngarang thauramama pangthokre. NCDCL Community Health Center Wangoina District Health Mission Society Imphal West ki makada thauramadu no one should face this battle alone haiba hiram da pangtoki thaurongi saruk amoina miyoi nipurom screening toki. World Mental Health Day gi thauram ngasi Imphal iski DC Complex da leba panchayat bhavan da pangtokani. It is time to prioritize mental health in the workplace haiba hiram da thauramasi pangtokani. Pau Tabiriba Pawasi Akashvani Imphal degini. Manipur Police na sing amasung tampaki chingnaba mafam singda lepa leitana thi humbagi thabak chathari. Security Force na Churachandpur Jilla gi Thangjing Chingsangi Pangjang khulda thi humbagi thabak chathabada phut nipan lom sangba rocket nipan phut taret lom sangba rocket ani achoba countrymet mortar ani Mayai Orpa Countrymet Mortar ama Semdoklaba Mortar Bomb ahum Radio Set ama Countrymet Graded ani Phagat Pangamle Hari. Manipur Police ki Serolaman Hai National Highway 37 da Pochai Puba Gari Chani ama amasung National Highway 2 da Gari Chahum Yankai Matoi Akan Bachesil Thoranga Loinana Pusilakre.
Akaknaba pawma pangbadagi Assam Rifles na Tengnokpa Jilagi Yanggobungda Thihumbugi Tabak Chatabada Pripak Proni haiba miyoi ama fare hari atopa operation amada PLA gi miyoi ani amasu fare hari farba miyoi sing amadi khulai sing Manipur police da khusinnakre amaromda Kamjong Jilagi Nampisak da company commander unabagi thaurom ama pangthokre maduda miyoi kun henmana saruk yaki Lagliba harau kumai singi mangoina na Assam Rifles na sathakiba operation da ngarang West Tripura Jilagi Narangbari dagi lupa koti tarani pangi yaba tablet phare hari akaknaba paw ama pangbadagi Assam Rifles na sathakiba operation aduda miyoi amadagi antarjati gi kaithelda lupa koti tarani panlongi mamal oigadaba yaba tablet ising marfu phagat pangam kibani Farba polam amadi miyoi adu Directorate of Revenue Intelligence Agartala da makhataba aingi thabak lokatnaba sinakre hari Assam Rifles na hai anti-drug operation makata na chathagigani mamang thada Assam Rifles na Tripura gi Khayepur da yaba tablet lag ani lising humpu phagatpa laikhrabani Eastern Nagaland People's Organization ENPO na tonganba Frontier Naga Territory ama semnaba dabi tawriba adu Nagaland Sarkar na Kendra Sarkar da prastab tawnaba warep laukre Kohima de leba Nagaland Civil Secretary ta pangthokiba Rajagi Mantri Mandal gi mifam loiraba tungda Nagaland gi Mantri KG KNA amasung Sarkar gi machinchapa misak CL Jona wafam asi paumi singda phongdokhibani Siri KNA na hai Rajagi Mantri Mandal gi mifam aduda ENPO gi dabi aduna maruoina khanaki Mangnai Nagaland gi Fek Jila da leba Meluri Kanglup Singi Anoba Jila semnabasu Mantri Mandal na ayaba pikre Bangladesh na South Asian Football Federation SAF Women's Championship laure ngarang Nepal gi Kathmandu Dasrat Stadium da sanakiba final da mamangi champion Bangladesh na Nepal bu panjil ani amada thoikibani Bangladesh na Pakistan bu amasung Nepal na Bharpu thoiduna final changlakibani ngasi phongma pauksi sing barwe pauksi ni dama hauji Khangembam James leire James Thakachari Rajesh Ningo Chakobagi mamangda lenga ki khudol relief camp ta leiba singi crore manga kaithokiba Liangmai gi nat ki kumhei chagangi pangtokhiba amadi Major Bob Khating gi museum sangaragani haiba paw asina ngasi phongba pawse singda maru oiba paw oina phongnari Ningo Chakobagi mamangda lenga ki khudol relief camp ta leiba singi crore manga kaithokre CM haiba paw ama Shanghai Express Manipuri edition da ahanba headline oina phongli paw asigi makhada sub headline oina Khoiraman kaithel mina chikna China ba ngamdre haina phongli Tamenglong da Liangmai gi nat ki kumhei chagangi pangthokre haina Tamenglong da phongba Tamenglong Times amadi Ganfiu Mail da maru oiba paw oina phongli masiga manaba paw Senapati da phongba Hills Hornbill Express da phongli Kaibul Lamjau National Park da nganu makhal 19 amadi kanga makhal ani chakta ba thengnare haiba paw ama Manipur News da maru oiba paw oina phongli Major Bob Khating Museum ngasi Rajnath na online da sangaragani CM Biren amasung MLA Nipansu Arunachal Pradesh ta thungkhre haina Sanalebak ta anisuba headline oina phongli Manipur government na chatna ba yaba uniform lane law ama semgadabani haiba MMTU na phongdokhiba wafam ama pongna famda maru oiba paw oina phongli Army na Yarn Bank ama hangdokkhre haina Manipur Mail da phongli Rongmai Khulbu Reserve Forest ta Yohan Bayaroi haiba paw ama Shanghai Express English edition da maru oiba paw ina phongli Combing operation da rocket amadi mortar bomb kaya fagat khre haina Imphal Free Press da phongli Kadangban gi yum ani gi karakta bomb pukhai halak khre kuki terrorist singna drone sizinabra khangdri haina Huyenlan paw da anishuba headline tawri NIPF amadi Joro na free movement regime gi mayukta lady haiba paw ama People's Chronicle da phongli World Side Day pangthokre Malem gi apunba mi singi saruk tangkhai amadi anok sizinari haiba Minister Ranjan na phongdokhiba wafam ama Ichel Express ta maru oiba paw oina phongli paw asiga manaba paw oina naharol gi thodangda angang singi mit phana thambada mama mapa amadi oja singi thodang chawi haiba Minister Ranjan gi wafam amana anisuba headline tawri Rajesh Thagachari James aroibada maru paw Arunachal Pradesh ki tawang da ngasi Major Bob Khating gi mingda saba museum Kendra gi ngaksel mantri Rajnath Singh na changaragani Bharat ki ahanba Griha Mantri Sardar Vallabhbhai Patel gi mapok numipu ngasi leibak sinba thungbada Rashtriya Ekta Divas National Unity Day haina pangthokli amasung Security Force na Churachampur Jila da thiyumgi thabak chathabada rocket tara yauna yamlaba khujuk laising phagatle paw loijare